Lupa Lakh nifuga mari romgi oigadaba gram chatruk henbagi sanaga Konana Meeoi ani Ngarang Bir Tikendrajit International Airport Tagi Phagatpa ngamkhre hairi. Hiram asiga mari lainana Northeast now na piba report amagi matung ina sana sing ado Central Industrial Security Force CISF amadi Custom Division Infalgi Anti-Smuggling Unit na punna jathaba operation amada Phagatkhre hairi. Team aduna akaknaba pau ama fangbadagi Bir Tikendrajit International Airport ta mikup na humsing na layingai jarakta chimnalingai oiba maongda Meeoi ani lakhe. Security ki team aduna Meeoi ani aduna purakpa hand baggage adu X-ray scanner season aduna check tawbada sanasing adu yawramba thengnabadagi Phagatkhre. Makhoidagi Phagatkhre sanasing adu gram chatrukka Kolhumdoi dasmek manga ani lumi hairi. Meeoi ani adu Indigo gi flight amada Ifaldagi Guwahati da chatnaba thorang torambani. Makhoidagi Phagatlaba sanasing adu local market and Lupa Lakh nifuga mari oigani haina pau asina makha tari.